आकाशवाणी इम्फाल R.K.Gorani na pau pajari ahanbada maruiba pau Kangpokpi amasung Churachandpur fauduna cheliba national highway sing miyamgidama hangdongna ba sarkarna warep laukre ngaksen mitra rasna singna lusingba defense acquisition council na Bharat Navy bu mapanga kangkhalana anoba khusukla sing leina ba lupa koti desing kunmato chatre humrani thogi senpham kaithokle amasung ISRO na PSLV-C 59 Proba 3 mission satellite Sri Harikota da leiba Satish Dhawan Space Center da ginga sinutil thagat lagani Security Force ke akan bajeshal thorang makhada Kangpokpi amasung Churachandpur fauduna cheliba national highway sing miyamgidama hangdongna ba sarkarna warep laukre Raija asigi santi raksagi pibungi matana kumna khanarba matungda warep basi laurakpani lambi sing asita miyamna chathok chasin tawba matamda jila sing asigi deputy commissioner singda mangjongna na pau pirakna ba hairi ngarang Manipur ki chief secretary Dr. Birosh na thokpa chirol man hai miyamna lambi sing asida chathok chasin tawbada khudongchada ba kaya leiri ba si kohanna ba sarkarna security forcing sijinnaduna ngakseli tharong lakhatkani Stakeholders na sarkarna lawdirukliba khongtang asida sagatpinabasu Dr. Joshina appeal tawri kanagumbana masida ayat apan piraklabadi matik saba ain githabuk lawkhatkani haina sirol aduna makha tari Manipur Police na Kakching Jila gi Kakching Lamkhaida haukhibani thakaba numitta aina thingkraba KCP People's War Group ki myoi mari fare Police ki pauna hai makoi singa do miyamdagi namduna sel khongatpada chenaba singna hairi makoi digi M20 pistol ama nongmei maru ahum mobile handset manga four wheeler ama loop asigi demand letter ama sumari leinaba chesang kyamarum phangki Amaromda National Highway Contractor Imphal Jirbam Lambi amasung National Highway 2 Imphal Dimapur Lambi da poche puba gari jani tara manga amasung samang pudra tare security gi akan basesin tharang marakta Imphal lomda puthorakre sing amasung tapaki tongan phamsing da miyam chathok chasin tawbada khudong thiba thoktana bugidama check post am ga tare hangdoktuna akan basesin tharang lokhatli Imphal we jila ge khongam pat mayai lekai da khana chenabi thodok amada mi ema laikhidre ba mi edu ta khelambam Indra Kumar kawi hairi haukiba thangjada imung manung gi khana chenabi thodok ta mi edu laikhidabani thodok mari lene mi taru police na fagatle Imphal jila gi wangkhai ningthem pukri mapal da leiba Sri Ramji Prabhu Mandapta Sangitan numit ngasi pangthokani thoromasi rajya gi Art and Culture Vibhag amadi Manipur Nat Sankirtan apunbana punna sinduna pangthokadabani tabiriba pawasi Akashvani Imphal dagini ngaksel mitra rajna chingnalu chingba kendra sarkar gi defense acquisition council na Bharat Navy bu mapanga kankalana ba anoba khusukholai sing leina ba lupa koti lising kunmato chat humdrani thogi senpam kaithokle nidule ngang phongkhiba Council mifamna Bharat Navy na pangthokliba maritime operations sing amadi leibak asigi samudra ngam kai paringda ngak selgi phibam pagathanba yaungna mi kan mi thabak singda kumang chapsin hanab anoba water jet jahaz kunthra matho leina ware blauki Council asina Bharat Mahasagar amadi Bangop Sagar da pai chigi thabak thorom sing thingba yaungna Bharat ki samudra mapal leiba thau sungpham amadi marui mafam singa sel gi thabak kankal hanaba atoba advanced light helicopter amasung fast interceptor craft sing sulaina na bayana ki Indian Space Research Organization ISRO na PSLV-C 59 Proba 3 mission satellite Sri Harikota da leiba Satish Dhawan Space Center da ginga sinutil thagat lagani PSLV-C 59 rocket asna European Space Agency ki kilogram sangwa yankhai lumba Proba 3 satellite asingasi orbiter thagat kani satellite asina numit ki atmosphere amadi solar wind gi matangna kumna thijin gani Srinagar gi dasigam umangda Jammu Kashmir gi oina most wanted lautorba terrorist ke commander amangarang security force ka kothokna bada sire police ki pauna hai sirab terrorist adu laskari toibe gi category edison ba Junid Ahmad Vatni Mahakasi sahi asigi October kunda Kashmir gi Gandarbar jila da tunnel sabiyor besin mi taruk amadi doctor ama hatpada chenaba misakni
Security Force na terroristing umang adu lay haibig akang na pauma pangbadagi tiba humbagi tabag sa tabada nomika na bagi tawdokta terrorist ki commander adu sikibani. Pradhanmantri Narendra Modi na anoba criminal law Bharatiya Nyaya Sanhita Bharatiya Nagarik Suraksha Sanhita amasung Bharatiya Saksa Adhiniyam mai pana chanhan mangangkiba adu jati da kathokre. Sahi SK July amada laibak senba thungna chanaba haukiba criminal law asina laibak asigi ain gi chana kanglon hena manung mapan found wannaba hena mating leiba amasung haujik matam gi khunai gi tangai phadaba joksinaba ngamane pandam thamli. Ain sing asina critical crisis ki mawong mamuk hana karam na sendok lagi haibad su utokani. Bharat amasung China laibak anigi simna paring singda santi amadi tangdu laitaba lehenbana laibak anigi sakot thorangi pimam pagat han mangamgan haina mapal thoram mantri Dr. S. Jaishankar na phongdokre. Laibak anigi ngamkai paring singda chathariba thabak thoram sing lakadawriba numit kharin asida kumna khanagani laibak anigi hauju edibe phibam asigi matangda Lok Sabha da mahaki oiba wapam phongdokladuna mantri na hai laibak anigi kuniti ki thabak thoram sing asina laibak anigi hena pagat pilambirom changsilakpa ngamle. Sanabagi pauda sarjara chathariba ACC Men's Under 19 Asia Cup ke Group A ge match amada Bharat amasu Yumbu UAE ngasi Sarja Cricket Stadium da sanaragani. Match ase ngasi ayuk pung 10:30 ge sanaba haugani. Bharat na hauji fauda match ani sanabada ama thoiduna Group A gi ahum suba mafamda leiri. Ngasi phongba pause sing maroi pausing idama haujik Kshetrimayum Birosh leire. Birosh Kshetrimayum Charachanpur amasung Kangpokpi phauduna cheliba National Highway sing security ngaksel makhada meyamna amukhanna chathanba yanaba warep lokhiba amadi Laisram Kamal Babu thiba khangdana leirakbagi matangda meyamna khongjang changsinbagi pausing ngasi Manipur da phonriba pauche ayambagi ahanba lamai da phongli. Kamal Babu gi langla langjil puthok laktrabadi JSC amasung meyamna mai hongna saure GOC na High Court ki report pikhalaktre court na committee ama semkhre haiba pau amadi lan manungdadi lambi semjinba yadabra Imphal amasung akoibagi lambi sing salak sare haiba pau photo ga konona huelan pau chegi ahanba lamai da phongli. Kamal Babu hingna puthok hu haiba kholau laudna miyamna GOC gi efiji mai thakre haiba pau asina naharul thaudang gi ahanba lamai da phongli. Pau asi sana leba pau se dasu ahanba headline tawduna phongli. Miyam nangamduna GOC gi mitam mai thakre Kangpokpi ki district magistrate ta thigat naba khangan kre pau haiba pau asina Sangai Express Manipuri gi ahanba lamai da phongli. Pau asi pokna from pau se dasu photo ga konona phongli. MST gi bus service ngasi dagi hauragani Kangpokpi CSO singna jila asida shutdown lauthokre amadi International Day of Person with Disability pangthokhibai paun morning bell ki ahanba lamai da phongli. National Highway gi lambi miyam da hangdokpagi pau asi Ichel Express Manipur News Imphal Free Press amadi Manipur Mail dasu tongan headline tawdna phongli. Free movement regime kapthatkiba amadi border fencing tabak paikhalakpagi matangda Churachandpur da yaningda phongdoktuna miyamna wakan mifam chathakibagi pau People's Chronicle gi ahanba lamai da phongli. Khongampat mayai lekaida imung manungi khatnaba thaudokta mioi ama lekhidre masida chenaba mioi taruk phagale haba pau asina Sangai Express Manipuri gi ahanba lamai da phongli. Tamenglong da phongba Ganfu Mail da Kuki Jo Furupna Kendra Sarkar da Christmas ki khudol oina Union Territory status pi naba takshin khre haba pau asina ahanba lamai da phongli. Numit humni chathagadaba training program Spring Set Management and Development ukrul da hodokibai pau Tamenglong Times da ahanba lamai da phongli. Kangpokpi da mahusagum gari chelagani haibagi mayokta pung 9 ge complete shutdown lauthokre haiba pau asina Senapati da phongba Hills Hornbill Express ki ahanba headline oiri Gorani. Thagachari Birosh hauzik aroibada maroi pau amuhana Kangpokpi amaso Churachandpur phaudna cheliba National Highway sing miyamgidama hangdongnaba sarkarna warep lawkhre. Ngaksel midi Rajnath Singh lusingba Defense Acquisition Council na Bharat Navy bo mapangan kangkalanap anoba khusukula sing lainaba lupa koti lising kunmathoy satret humdran to senpam kaithokle amasung ISRO na PSLV 59 Proba 3 mission satellite Sriharikota da leiba Satish Dhawan Space Center da ginga sin nungthil thagat lagani pauloi jare.